Ma'am Mukramzari. Ngasi Uriba Maning the Uribasi Karigumba Jungle Machamane Haina Ubataragadi Jungle Sigimanunda Sakya Legini Aduga Angakpa Jiba Akona Uba Pangdriba Harino Rang Singba Kayana Nil Kongina Kongzaba Maning Tam the Kongi Makol Taramgani Adubu Ngasidi Jungle Cutting Jungle Mai Thadokpa Jungle Manghalakpana Maram Oirkanda Ecological imbalance lak lay haibagi khudamdi Manipur da ngasidi panglabra haina khanjai ngasi khangaudana numit kharani gi mamangda hauzik oire iba fibam mafam kaya Manipur gi mafam loina suna pandraga su mafam jing imphal lagina khungang bau yona ngasidi sa singna yumda yokpa sa sing bu charakpagi maramdi Aikoina soijabadagi sa singna ngasi saurakpagi mami amara natragana kanagumba thausil thausan kharadagi atopa country gi sa khara aikogi lamdam masida thazalaklabra natraga bhut pret nani kaina hainari busina chumgadawribra haiba wahang kaya thongna puduna lage aikogi ngasi gi video sina aikogi oiba tim sigi oiba wakhalol dadi tasengnamak ecological imbalance lakpadagi ngasi Manipur da thoning da thautok sa singna yumda yokpa sa sing charakpane haina lawjabaga maram oiduna ngasi di video sida akogi charakpoiba wakhal khara mayam da thamjage tasengnamak sa di machinjak thiba lakpani mioi bai khoidi chinjak tanatana nungaiba yumda lainingi phajaba nupi pami aikoidi yamthina aikoina oijaba pamubadagi ngasidi sajing sisu jibane haiba kaurubadagi mahaina ngasidi parkitina aikoida laknarakla haibagi wahang laktaba nate tasengnamak tsunami laktuna amadi ising ichau kya thonduna Manipur natraga aikogi India natragana malengi lam kya da awaba amumu parkitina piri ngasi miyoibena khwaidagi wakhal wangba sa makhal amani haiba taragasu miyoibadagi marak Sida sa sing su yauribani haibasidi aikoi kauri tasengnamak aikoina makoigi su hingbagi mafam ama pidraba makoigi su chanaba chinjak pidaba taragadi tasengna ngasi Manipur da hauzik oiraktuna akoigi yumda yokpa sa sing atopa masak khangdaba sa singna charakpagi thawong sing asi Mioi by Koida Muksasing Namu attack tower Gadikari Wagani Haibadu, Nasigi Mapi Mapa Riba, Nasigi Pamnaibi or Singna Kana Bagi Matamdo, Taseng Namak Tangmal Labani. Tasengna Haujozik or Riba, Ishukaya, Nasi Senapati da, Chorsapurda, Senapati Danam Hairi, Kaigi Makol Tai Hairi, Chorsapudana Hairi, Buttopa Malena Hairi, Impala Namu Hairi. Atopa sa sing laga chare hairi adagi sa sing chen kre hairi ngasi video mayam ama thagat nari akogi sa makhal kya unare sa makhal ubadagi wandhare ima event sing kya ama trouble ama oirakli aduga taseng namak ngasi nganu da thoi ba thokdok yaw da thoi ba thokdok hameng da thoi ba thokdok ok da thoi ba thokdok se mioi ba da thoga dikari oini ngasi gi mapi mapa oi singna tumin na sum yengduna laibagi mami ama tari basi taseng namak tahan janing de taseng namang masi aikosu lamdam sida hingjabanina taseng nam akiba kya ga loina na nungdang wak tar ga de khoi sane tiktok kadra hai akiba ma ngasi phaurak lebasi masi mamang de kaim ta phaugi da phone hauzik karino ecological imbalance lakpagira natragana atopa country na natraga atopa aikoida yekna ba kayana thazal iba sara haibusu khangdaba natraga aikoina masidagi kamaina protection phangne haibusu aikoida khangdabagi chamamnaba mayam marakta ngasigi public hingi aduga hayeng sumaina loigre hairaga loigidawribra natraga as it is adum chatharaga leiba taragadi tasengnamak sa sing ase yamna changsalakidana mafam kuding the attacks no sum torki bataraga loisalak bataraga di mioi badam attack tawo haining id sunglai later phone maramaduna ngasi khoina khangmin na bagi dakar la e aduga mayamna Facebook ta adagi WhatsApp ta mayam share tawna dana video mayam ma thana duna
ꯇꯧꯔꯤꯕꯁꯤꯗ ꯁꯣꯂꯨꯁꯟꯗꯤ ꯀꯗꯥꯏꯗꯅꯣ ꯁꯣꯂꯨꯁꯟ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯀꯥꯟꯗ ꯁꯥꯁꯤꯡꯁꯦ ꯐꯥꯔ ꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯁꯥ ꯀꯌꯥ ꯆꯪꯉꯛꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜ ꯀꯥꯡꯕꯨꯗꯒꯤ ꯂꯧꯒꯗ꯭ꯔꯥ ꯃꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯅꯦꯛꯀꯗ꯭ꯔꯥ ꯐꯣꯔꯦꯅꯔꯒ ꯇꯥꯟꯅꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯀꯟꯁꯜ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯒꯚꯔꯟꯃꯦꯟꯅꯁꯨ ꯍꯥꯏꯕꯤꯗꯕ 2 days ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯃꯝꯅꯕ ꯀꯣꯛꯍꯟꯅꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯑꯦꯁ ꯏꯠ ꯏꯁ ꯑꯗꯨꯝ ꯆꯠꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯃꯌꯥꯝꯅ 2 days ꯍꯧꯖꯤꯛ ꯂꯣꯏꯈ꯭ꯔꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯤ ꯊꯦꯡꯅꯖꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯁꯟꯖꯅꯤꯡꯉꯤꯕꯗꯤ ecological imbalance ꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ecological imbalance ꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ biological war ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯗ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩ तसेंग एक्सपोर्टिंग तानाब दरकार लै अखोइना कमेंट तौरगा मयामदा अखोइ अदु चममनबदु लोहेलनी ना हाइबदु लोइब ngamdre इवन सिदी धरना फंबे यारोय सिदी तसेंग नारगा सामना मी मा हालम मे गांदा धरना फंबे यारोय अदुगा मा जुडिशियल इंक्वायरी तौबे यारोय कोर्ट काबे यारोय साना हालम बसिदी तसेंग नमक याम साथीबा अदुगे मथकदा मु मी ना नोमेन काबदुने न फै हायकनीबा सामना मागी मबुक्तु थदलगा चाथोखरे हायगदी करी वरकनी हाइबगी क्वेश्चनेबल मैम अमा लैबनिना मसी गवर्नमेंट खितंग सीरियसली लौबियु अदुगा मसीदा अखोइना थागचरिबा वीडियो सिदा मैमदा असोइबा अंगांबा यावगी तारगसु मैमना वारौबिरोय मरमदि वारौबिदनबा हाइजरी मरमदि कइनो हाइ तारगदि अखोइसु लमदमसिदा हिंगबा जीव अमा ओइबनिना सानागा चाथोखरगा पुंसी लोइगिबदुदि पामते तसेंगनमक मैमगिदमक्ता कइगुंबा खरा अखोइसु समाजगी सेमदोक चनिंगबा अमदि अखोइगी टीमसिना अखोइना ngasi वीडियो सागतपसि नतना अतोप पांबै लेरोय फेसबुक ता चगत चगत इबगी मोहता अखोइ वीडियो सागतपा हौगचरपगी मरमसिजु मसिनी अदुगा अखोइ वीडियो सिदा सोयंगांबा यावबा अदगी मैम सजेशन तौबिनिंगबजिंदु मैमना हाबियु अमदि मथंग ताब अखोइ सेमदोक सनबा होनजगे हायगा ngasiगidi matang asida आर्टिंग मोना काइनेनबा याथंगी थैंक यू